ꯇꯥꯈꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯂꯨꯂꯝ ꯏꯔꯦꯟ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯏꯐꯔꯦꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝꯅ ꯂꯩꯔꯦꯟ ꯁꯖꯤꯛ 11 ꯁꯨꯕ ꯇꯥꯡꯀꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯤꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯁꯣꯂꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯂꯩꯔꯥꯡ ꯑꯃꯗꯤ ꯃꯦꯂꯩ ꯃꯈꯣꯏ ꯑꯅꯤ ꯊꯧꯕ ꯑꯃꯗꯤ ꯃꯅꯤꯅ ꯂꯥꯛꯇꯕ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯗꯤ ꯀꯩꯗꯧꯔꯖꯥꯠꯅꯣ ꯈꯜꯂꯝꯃꯤ꯫ ꯂꯩꯔꯥꯡꯅ ꯃꯦꯂꯩꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯇꯥ, ꯍꯟꯗꯛ ꯃꯔꯛꯁꯦ ꯏꯕꯨꯡ ꯊꯧꯕ ꯑꯃꯗꯤ ꯏꯕꯨꯡ ꯃꯅꯤ ꯃꯈꯣꯏ ꯑꯅꯤ ꯑꯩꯈꯣꯏ ꯈꯨꯟꯗ ꯂꯥꯛꯇꯕ ꯀꯨꯝꯖꯥ ꯌꯥꯝꯂꯛꯂꯦ꯫ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯕꯖꯥꯠꯅꯣ?" ꯃꯦꯂꯩ ꯃꯇꯥ ꯂꯩꯔꯥꯡꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯦꯂꯩꯅ ꯑꯁꯨꯝꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ, "ꯏꯇꯥ, ꯅꯍꯥꯟ ꯅꯣꯡꯃ ꯏꯕꯨꯡ ꯃꯅꯤ ꯃꯊꯟꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯦꯂꯩꯅ ꯋꯥ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯂꯩꯔꯥꯡꯅ, "ꯏꯇꯥ, ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ?" ꯃꯦꯂꯩꯅ, "ꯏꯇꯥ, ꯅꯪꯗꯤ ꯅꯨꯃꯤꯠꯇꯣ ꯀꯣꯛ ꯆꯤꯛꯏ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯅꯩꯍꯦꯔꯒ ꯂꯩꯍꯧꯕꯗꯣ, ꯑꯗꯨꯗ ꯑꯩꯁꯨ ꯍꯥꯏꯗ꯭ꯔꯕꯅꯤ." ꯂꯩꯔꯥꯡꯅ, "ꯑꯗꯣ ꯏꯇꯥ, ꯏꯕꯨꯡ ꯃꯅꯤꯗꯗꯤ ꯏꯕꯨꯡ ꯊꯧꯕꯒꯤ ꯃꯔꯝ ꯍꯪꯍꯧꯗ꯭ꯔꯣ?" ꯃꯦꯂꯩꯅ, ꯍꯪꯍꯧꯋꯦ." ꯂꯩꯔꯥꯡꯅ, "ꯑꯗꯨꯗꯤ ꯉꯁꯥꯏꯅ ꯁꯠ ꯁꯠ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ? ꯑꯃꯨꯛ ꯀꯣꯊꯥ ꯂꯩꯔꯤꯗꯨꯕꯣ?" ꯃꯦꯂꯩꯅ, "ꯑꯗꯨꯕꯨꯔꯣ ꯏꯇꯥ, ꯏꯕꯨꯡ ꯊꯧꯕꯒꯤ ꯃꯃꯥꯗꯣ ꯌꯥꯝ ꯀꯟꯅ ꯅꯥꯔꯤ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯅ ꯂꯥꯛꯇꯕ ꯑꯣꯏꯔꯤꯅꯤ." ꯂꯩꯔꯥꯡꯅ, "ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯤꯖꯥꯠꯅꯣ?" ꯂꯩꯔꯥꯡꯅ, "ꯏꯇꯥ, ꯑꯗꯨꯗꯤ ꯅꯪ ꯑꯣꯏꯅ ꯆꯠꯂꯒ ꯍꯪꯉꯨꯔꯣ." ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯣꯂꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯇꯧꯕ ꯆꯥꯛꯇꯣ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯉꯁꯤꯗꯤ ꯃꯆꯨ ꯐꯤꯔꯣꯜꯗꯣ ꯅꯥꯟꯅ ꯁꯦꯠꯂꯒ ꯃꯅꯤꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯌꯥꯝ, ꯂꯩꯔꯦꯟ ꯁꯖꯤꯛ 11 ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯩꯅꯁꯨ ꯍꯥꯟꯅ ꯍꯥꯏꯖꯈ꯭ꯔꯦ, ꯋꯥꯔꯤ ꯑꯁꯤ ꯁꯥꯡꯅ ꯊꯥꯕ ꯌꯥꯗꯕ ꯃꯔꯝ ꯑꯣꯏꯕꯅ ꯇꯦꯟꯅ ꯄꯥꯖꯔꯛꯄꯅꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ, ꯋꯥꯔꯤ ꯑꯁꯤ ꯂꯤꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯍꯌꯦꯡ ꯄꯨꯟꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫